ꯅꯣꯡꯉꯥꯜꯂꯝꯗꯥꯏꯒꯤ ꯃꯇꯝꯅꯤ ꯃꯝꯂꯤ ꯃꯝꯂꯤ ꯇꯧꯔꯕꯁꯨ ꯀꯣꯔꯣꯡ ꯃꯇꯝ ꯑꯣꯏꯔꯛꯂꯦ ꯈꯪꯕꯅ ꯆꯦꯛꯂꯥ ꯀꯌꯥꯁꯨ ꯁꯤꯟꯊꯥꯒꯤꯗꯃꯛ ꯄꯥꯏꯅꯔꯛꯂꯦ ꯌꯥꯀꯥꯏꯔꯣꯏ ꯏꯁꯩꯒꯨꯝ ꯆꯦꯛꯂꯥꯒꯤ ꯈꯣꯟꯖꯦꯜꯅ ꯅꯤꯜꯂꯔꯦ ꯃꯈꯣꯏ ꯑꯍꯨꯝꯗꯣ ꯑꯍꯤꯡ ꯇꯨꯝꯗꯦ ꯂꯤꯌꯣꯒ ꯔꯣꯕꯔꯠꯀꯗꯤ ꯅꯣꯡꯉꯥꯜꯂꯝꯗ ꯉꯥꯏꯍꯥꯛ ꯎꯏꯊꯈꯤꯕꯗꯒꯤ ꯃꯤꯀꯞ ꯊꯣꯛꯇ꯭ꯔꯤ ꯁꯨꯛꯇꯨꯝ ꯇꯨꯝꯗ꯭ꯔꯤꯕ ꯃꯩꯔꯥꯕꯗꯣ ꯐꯝꯂꯝꯕꯗꯒꯤ ꯍꯧꯒꯠꯂꯒ ꯃꯄꯥꯟꯗ ꯊꯣꯔꯛꯏ ꯃꯥꯕꯨ ꯉꯥꯛꯂꯤꯕ ꯅꯨꯄꯥꯃꯆꯥꯁꯤꯡꯒꯤ ꯒꯥꯔꯤ ꯃꯅꯨꯡꯗ ꯏꯁꯤꯁꯤꯅ ꯇꯨꯝꯂꯤꯗꯨ ꯎꯔꯛꯏ ꯎꯆꯦꯛ ꯋꯥꯌꯥ ꯅꯠꯇꯅ ꯂꯦꯡꯂꯤ ꯄꯥꯜꯂꯤꯕ ꯄꯨꯝꯅꯃꯛ ꯃꯆꯤ ꯂꯦꯡꯗꯦ ꯇꯥꯟꯖꯥꯗꯨꯗ ꯃꯅꯨꯡꯂꯣꯝꯗ ꯈꯣꯟꯖꯦꯜ ꯈꯔ ꯇꯥꯔꯛꯏ ꯃꯩꯔꯥꯕꯁꯨ ꯃꯥꯏ ꯂꯩꯗꯨꯅ ꯃꯅꯨꯡꯗ ꯆꯪꯂꯛꯏ ꯇꯥꯔꯤꯕ ꯈꯣꯟꯖꯦꯜꯗꯣ ꯆꯥꯛꯈꯨꯝꯂꯣꯝꯗꯒꯤꯅꯤ ꯃꯥꯁꯨ ꯇꯞꯅ ꯇꯞꯅ ꯆꯥꯛꯈꯨꯝꯂꯣꯝꯗ ꯆꯪꯂꯛꯏ ꯊꯣꯡꯖꯤꯟꯗꯨꯗ ꯂꯦꯞꯂꯔꯦ ꯂꯥꯏꯖꯅ ꯌꯥꯍꯧ ꯌꯥꯝ ꯉꯜꯂꯤꯅ ꯌꯥꯝꯕꯣ ꯅꯠꯇ꯭ꯔꯒ ꯆꯔꯨꯒꯤ ꯃꯝꯄꯥꯛꯇ ꯇꯨꯝꯕꯗ ꯇꯨꯝꯕ ꯌꯥꯗ꯭ꯔꯕꯣ ꯃꯩꯔꯥꯕꯅ ꯑꯗꯨꯏ ꯅꯠꯇꯦ ꯂꯥꯏꯖ ꯃꯩꯔꯥꯕꯕꯨ ꯌꯦꯡꯂꯒ ꯋꯥ ꯉꯥꯡꯉꯤꯅꯦꯅ ꯃꯇꯤꯛ ꯃꯇꯤꯛ ꯉꯥꯡꯂꯗꯅ ꯑꯇꯤꯊꯤ ꯑꯣꯏꯕꯁꯤꯗ ꯍꯔꯥꯎ ꯍꯔꯥꯎ ꯇꯧꯕꯤꯔꯕꯅꯤ ꯅꯠꯇ꯭ꯔꯗꯤꯅꯦ ꯆꯩ ꯑꯃ ꯄꯥꯏꯔꯒ ꯁꯦꯠ ꯁꯦꯠ ꯀꯟꯊꯔꯗꯧꯅꯤ ꯃꯩꯔꯥꯕꯅ ꯅꯪꯒꯤ ꯅꯆꯤꯟꯁꯦ ꯀꯥꯏ ꯀꯥꯏꯗꯒꯤ ꯋꯥꯅꯣ ꯃꯔꯤ ꯃꯔꯤ ꯍꯦꯛꯇ ꯁꯝꯊꯔꯛꯏ ꯑꯗꯨꯋꯥꯏꯗꯅꯦ ꯑꯩꯒꯤ ꯆꯤꯟ ꯄꯥꯟꯅꯗꯅ ꯂꯩꯔꯅꯨ ꯑꯩꯅ ꯃꯩ ꯊꯥꯒꯠꯂꯤꯁꯦ ꯇꯤꯛꯎ ꯂꯥꯛꯑꯣ ꯏꯁꯤꯡ ꯂꯨꯝꯕꯒꯤ ꯊꯥꯒꯠꯄꯅꯤ ꯃꯩꯔꯥꯕꯁꯨ ꯆꯪꯁꯤꯜꯂꯛꯂꯒ ꯂꯥꯏꯖꯒꯤ ꯅꯥꯀꯟꯗ ꯇꯞꯅ ꯐꯝꯊꯔꯛꯏ ꯂꯥꯏꯖꯅ ꯑꯗꯣ ꯌꯥꯝꯕꯣ ꯅꯣꯡꯃꯩ ꯀꯥꯞꯅꯩ ꯍꯥꯏꯗꯨꯕꯨ ꯀꯃꯥꯏꯅ ꯇꯧꯔꯛꯏꯅꯣ ꯃꯤ ꯀꯌꯥꯝ ꯁꯤꯍꯧꯔꯒꯦ ꯈꯪꯗꯦꯗ ꯑꯩꯁꯨ ꯅꯣꯡꯃꯩꯅ ꯄꯥꯜꯂꯒ ꯆꯦꯜꯂꯛꯏꯕ ꯃꯥꯅ ꯈꯪꯗꯦ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯁꯤꯕꯣ ꯅꯣꯡꯃꯩꯅ ꯄꯥꯜꯂꯦꯅ ꯆꯦꯜꯂꯛꯑꯕꯅꯤꯅ ꯈꯪꯗꯦ ꯍꯥꯏꯕꯅꯤ ꯍꯣꯏ ꯁꯤ ꯐꯔꯦꯁꯦ ꯅꯪꯒ ꯋꯥ ꯉꯥꯡꯅꯕꯁꯦ ꯊꯕꯠ ꯊꯕꯠ ꯍꯦꯛꯇ ꯀꯛꯏ ꯑꯩ ꯉꯥꯡꯐꯝꯒ ꯈꯪꯗꯦꯕ ꯑꯗꯣ ꯌꯥꯝꯕꯣ ꯃꯩꯔꯥꯕꯅ ꯂꯥꯏꯖꯗ ꯐꯠ ꯌꯦꯡꯂꯛꯏ ꯌꯥꯍꯧ ꯉꯟꯕꯤꯅꯤ ꯏꯔꯨꯖꯕꯒꯤ ꯃꯁꯝꯗꯨꯁꯨ ꯏꯆꯣꯠ ꯆꯣꯠꯂꯤ ꯃꯩꯒꯤ ꯃꯉꯥꯜꯗꯨꯗ ꯂꯥꯏꯖꯒꯤ ꯃꯥꯏꯊꯣꯡꯅ ꯏꯔꯪ ꯂꯪꯅ ꯇꯔꯥꯎꯕ ꯃꯃꯤꯠ ꯑꯅꯤꯗꯨꯅ ꯃꯥꯕꯨ ꯌꯦꯡꯂꯝꯕꯗꯣ ꯃꯩꯔꯥꯕ ꯁꯣꯔ ꯍꯥꯏꯐꯦꯠ ꯊꯤꯡꯉꯤ ꯑꯃꯨꯛ ꯇꯞꯅ ꯍꯣꯟꯗꯣꯛꯂꯒ ꯍꯥꯏꯔꯛꯏ ꯀꯩꯅꯣ ꯂꯥꯏꯖ ꯇꯞꯅ ꯀꯩꯁꯨ ꯅꯠꯇꯦꯗ ꯌꯥꯔꯦ ꯃꯩꯔꯥꯕ ꯄꯤꯁꯨꯝꯗꯣ ꯍꯥꯏꯐꯦꯠ ꯁꯨꯛꯂꯒ ꯌꯦꯡꯂꯛꯏ ꯊꯣꯏꯕꯤꯒꯤ ꯐꯨꯔꯥ ꯆꯥꯕꯒꯤ ꯋꯥꯔꯤꯗꯣ ꯍꯥꯏꯒꯦ ꯈꯟꯕꯅꯤ ꯑꯗꯨꯕꯨ ꯇꯨꯃꯤꯟ ꯂꯩꯔꯦ ꯑꯣꯟꯊꯣꯛꯄ ꯅꯨꯄꯥꯅꯤ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯑꯃꯨꯛ ꯍꯟꯅ ꯍꯪꯂꯛꯇꯦ ꯇꯥꯟꯖꯥꯗꯨꯗ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯔꯣꯕꯔꯠ ꯆꯪꯂꯛꯏ ꯕꯣꯏ ꯌꯧꯔꯛꯏ ꯅꯣꯡꯉꯥꯟꯗ꯭ꯔꯤꯉꯩ ꯆꯠꯅꯕ ꯇꯧꯔꯁꯤ ꯍꯣꯏ ꯐꯝꯂꯝꯕꯗꯒꯤ ꯍꯧꯒꯠꯂꯛꯏ ꯂꯥꯏꯖꯁꯨ ꯍꯧꯒꯠꯂꯛꯏ ꯃꯈꯣꯏꯅ ꯃꯄꯥꯟꯗ ꯊꯣꯔꯛꯄꯗ ꯕꯣꯏ ꯂꯦꯞꯂꯒ ꯂꯩꯔꯝꯃꯤ ꯊꯣꯡꯒꯥꯜꯗꯁꯨ ꯒꯥꯔꯤ ꯈꯔ ꯈꯥꯝꯗꯨꯅ ꯂꯩ ꯕꯣꯏꯅ ꯄꯥꯈꯠꯂꯞ ꯀꯩꯁꯨ ꯇꯧꯗ꯭ꯔꯦꯀꯣ ꯃꯩꯔꯥꯕ ꯃꯔꯛ ꯊꯠꯂꯒ ꯇꯧꯗ꯭ꯔꯦ ꯆꯠꯅꯕ ꯇꯧꯔꯁꯤ ꯂꯤꯌꯣꯅ ꯂꯥꯏꯖꯗ ꯑꯣꯟꯁꯤꯜꯂꯒ ꯂꯥꯏꯖ ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ ꯅꯪꯒꯤ ꯂꯃꯟ ꯑꯃ ꯇꯣꯟꯁꯤꯜꯂꯤ ꯀꯩꯒꯤ ꯂꯃꯟꯅꯣꯗ ꯃꯇꯦꯡ ꯄꯥꯡꯅꯕꯅꯤ ꯐꯔꯦ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯌꯧꯔꯒꯦꯀꯣ ꯃꯥꯏ ꯂꯩꯗꯨꯅ ꯆꯠꯀꯦ ꯇꯧꯔꯝꯕꯗꯣ ꯂꯥꯏꯖꯗ ꯇꯞꯅ ꯑꯣꯟꯁꯤꯜꯂꯛꯂꯒ ꯍꯥꯏꯔꯤ ꯆꯠꯂꯨꯈꯤꯒꯦ ꯂꯥꯏꯖ ꯃꯉꯛꯇꯣ ꯇꯞꯅ ꯅꯣꯝꯃꯤ ꯀꯔꯤꯒꯤꯅꯣ ꯈꯪꯗꯦ ꯃꯍꯥꯛ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯔꯛꯏ ꯃꯁꯥꯅ ꯒ꯭ꯌꯥꯟꯁꯨ ꯇꯥꯖꯗꯦ ꯑꯗꯨꯕꯨ ꯊꯃꯣꯏꯗꯒꯤ ꯊꯣꯔꯛꯄ ꯏꯍꯨꯜ ꯑꯃꯅ ꯂꯥꯏꯖꯕꯨ ꯅꯨꯡꯉꯥꯏꯍꯟꯗ꯭ꯔꯦ ꯃꯩꯔꯥꯕꯅ ꯃꯥꯡ ꯊꯥꯔꯒ ꯃꯔꯤ ꯃꯔꯤ ꯊꯣꯛꯈ꯭ꯔꯦ ꯃꯈꯣꯏꯕꯨ ꯉꯥꯏꯍꯥꯛ ꯌꯦꯡꯂꯝꯂꯒ ꯀꯔꯤꯒꯨꯝꯕ ꯑꯃ ꯅꯤꯡꯁꯤꯡꯂꯛꯄꯒꯨꯝ ꯂꯥꯏꯖ ꯃꯅꯨꯡꯗ ꯄ꯭ꯔꯕꯞ ꯆꯦꯟꯁꯤꯟꯈ꯭ꯔꯦ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯍꯥꯊꯨ ꯑꯃꯨꯛ ꯊꯣꯔꯛꯂꯒ ꯃꯩꯔꯥꯕ ꯍꯣꯏꯕꯨ ꯇꯥꯟꯅꯔꯛꯏ ꯂꯥꯏꯖ ꯀꯟꯇꯛꯅ ꯌꯥꯝꯕꯣꯡ ꯑꯝꯇ ꯉꯥꯏꯈꯨꯑꯣ ꯌꯥꯝꯕꯣꯡ ꯒꯥꯔꯤꯗ ꯀꯥꯒꯦ ꯇꯧꯔꯝꯕ ꯃꯩꯔꯥꯕꯗꯨ ꯆꯞ ꯂꯦꯞꯂꯒ ꯌꯨꯝꯂꯣꯝꯗ ꯃꯥꯏ ꯑꯣꯟꯁꯤꯜꯂꯛꯏ ꯂꯥꯏꯖ ꯆꯦꯜꯂꯛꯄ ꯎꯕꯗ ꯃꯥꯏ ꯂꯦꯗꯨꯅ ꯈꯣꯡꯊꯥꯡ ꯌꯥꯡꯅ ꯊꯥꯡꯗꯨꯅ ꯂꯥꯏꯖꯒꯤ ꯃꯥꯏꯀꯩ ꯌꯦꯡꯗꯨꯅ ꯂꯥꯛꯏ ꯀꯩꯗꯧꯔꯒꯦ ꯂꯥꯏꯖ ꯆꯞ ꯂꯦꯞꯂꯒ ꯁꯣꯔꯗꯣ ꯍꯥꯏꯐꯦꯠ ꯆꯥꯎꯅ ꯍꯣꯜꯂꯤ ꯐꯨꯔꯤꯠꯇꯣ ꯏ ꯉꯥꯛꯇ ꯉꯥꯏꯔꯦ ꯌꯨꯝꯗ ꯑꯗꯨꯃꯥꯏꯅ ꯆꯪꯉꯗꯤ ꯄꯥꯈꯠꯂꯅꯤꯌꯦ ꯃꯦꯔꯥ ꯆꯪꯂꯛꯄꯒꯤ ꯏꯪꯁꯨ ꯏꯪꯉꯤ ꯁꯦ ꯍꯥꯎꯐꯤꯁꯤ ꯏꯟꯈꯨꯑꯣ ꯊꯤꯟꯗꯤ ꯊꯤꯜꯂꯛꯑꯣꯀꯣ ꯕꯕꯥꯒꯤꯅꯦꯕ ꯑꯩꯅ ꯅꯨꯡꯁꯤꯕꯒꯤ ꯊꯝꯕꯅꯤ ꯁꯤ ꯍꯥꯏꯔꯒ ꯍꯥꯎꯐꯤ ꯑꯉꯧꯕꯒ ꯑꯉꯥꯡꯕꯒ ꯂꯥꯡꯕꯗꯣ ꯄꯤꯔꯛꯏ ꯃꯩꯔꯥꯕ ꯂꯧꯔꯣꯏ ꯉꯝꯗ꯭ꯔꯦ ꯇꯞꯅ ꯂꯧꯁꯤꯜꯂꯤ ꯁꯦ ꯁꯤꯅ ꯂꯨꯄꯥ 200ꯗꯨꯅꯤ ꯑꯩ ꯃꯤꯒꯤ ꯄꯩꯁꯥ ꯀꯨꯏꯅ ꯂꯩꯕ ꯍꯩꯅꯗꯦ ꯌꯥꯝꯕꯨ ꯂꯥꯛꯏꯉꯩꯁꯤꯗ ꯄꯥꯏꯈ꯭ꯔꯣ ꯍꯥꯎꯐꯤꯁꯨ ꯄꯥꯏꯕ ꯄꯩꯁꯥꯁꯨ ꯄꯥꯏꯕ ꯄꯥꯏꯐꯝ ꯂꯩꯇ꯭ꯔꯦ ꯀꯣꯟꯅ ꯂꯧꯔꯒꯦ ꯂꯥꯏꯖ ꯅꯣꯛꯐꯦꯠ ꯇꯧꯔꯝꯂꯒ ꯍꯥꯎꯐꯤꯒꯤ ꯃꯆꯤ ꯑꯃꯠꯇ ꯄꯥꯏꯗꯨꯅ ꯄꯩꯁꯥꯗꯣ ꯀꯤꯁꯤꯜꯂꯤ
ꯁꯤ ꯑꯣꯏꯔꯗꯤ ꯌꯥꯔꯦ ꯐꯖꯅ ꯆꯠꯂꯣ ꯌꯥꯝꯕꯣ ꯃꯌꯥꯝꯅ ꯉꯥꯏꯅꯔꯦ ꯃꯩꯔꯥꯕ ꯇꯨꯡꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯒ ꯂꯥꯏꯖꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯛꯏ ꯑꯔꯣꯏꯕ ꯑꯣꯏꯅ ꯂꯥꯏꯖꯕꯨ ꯌꯦꯡꯂꯝꯂꯒ ꯃꯥꯏ ꯂꯩꯗꯨꯅ ꯊꯣꯔꯛꯂꯦ ꯃꯈꯨꯠ ꯅꯥꯝꯃꯅ ꯍꯥꯎꯐꯤꯗꯨ ꯀꯣꯜꯂꯒ ꯅꯣꯛꯃꯤ ꯆꯪꯂꯛꯄ ꯎꯕꯗ ꯕꯣꯏꯗꯤ ꯏꯉꯛꯇ ꯉꯛꯈ꯭ꯔꯦ ꯃꯩꯔꯥꯕꯁꯨ ꯍꯥꯎꯐꯤꯗꯨ ꯇꯤꯡꯊꯣꯛꯂꯒ ꯁꯠ ꯏꯟꯁꯤꯜꯂꯤ ꯃꯈꯨꯠ ꯅꯥꯕꯒ ꯆꯪꯗꯦ ꯏꯟꯅ ꯒꯥꯔꯤ ꯃꯅꯨꯡꯗ ꯁꯠ ꯀꯥꯈꯠꯈ꯭ꯔꯦ ꯃꯇꯧꯗꯣ ꯑꯃꯨꯛꯇ ꯎꯖꯗ꯭ꯔꯤꯕ ꯕꯣꯏꯗꯤ ꯂꯤꯌꯣꯗ ꯀꯔꯤꯅꯣ ꯍꯥꯏꯕꯒꯨꯝ ꯉꯛꯅ ꯌꯦꯡꯂꯛꯏ ꯂꯤꯌꯣꯁꯨ ꯕꯣꯏꯗ ꯌꯦꯡꯂꯒ ꯁꯨꯔ ꯇꯥꯗꯕ ꯏꯁꯩ ꯃꯇꯦꯛ ꯑꯃ ꯉꯪꯂꯛꯏ ꯔꯣꯕꯔꯠꯁꯨ ꯅꯣꯛꯂꯒ ꯕꯣꯏꯒꯤ ꯁꯥꯒꯟꯗ ꯄꯣꯞ ꯊꯥꯔꯝꯂꯒ ꯎꯏꯔꯨꯝ ꯒꯥꯔꯤꯗ ꯀꯥꯈ꯭ꯔꯦ ꯃꯊꯪ ꯀꯥꯈꯠꯇꯨꯅ ꯊꯧꯈ꯭ꯔꯦ ꯂꯥꯏꯖꯁꯨ ꯃꯈꯣꯏꯅ ꯆꯠꯈꯤꯕꯗꯨ ꯃꯤꯠꯌꯦꯡꯒꯤ ꯄꯟꯈꯩ ꯂꯥꯟꯗ꯭ꯔꯤꯐꯥꯎ ꯌꯦꯡꯖꯍꯧꯔꯤ ꯅꯣꯡꯃ ꯅꯤꯅꯤꯗ ꯍꯧꯖꯤꯟꯈ꯭ꯔꯦ ꯃꯩꯔꯥꯕ ꯂꯤꯌꯣ ꯔꯣꯕꯔꯠ ꯍꯣꯝꯗ ꯑꯃꯨꯛ ꯂꯥꯛꯈꯤꯗ꯭ꯔꯦ ꯃꯩꯔꯥꯕꯗꯤ ꯃꯁꯥꯗꯣ ꯐꯖꯅ ꯐꯠꯇꯕ ꯑꯣꯏꯕꯅ ꯂꯥꯛꯇꯕꯅꯤ ꯂꯤꯌꯣꯒ ꯔꯣꯕꯔꯠꯀꯁꯨ ꯊꯕꯛ ꯑꯃ ꯍꯣꯠꯅꯔꯤꯉꯩ ꯂꯥꯛꯄ ꯉꯝꯗꯦ ꯃꯈꯣꯏꯅ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯇꯕꯗꯣ ꯂꯥꯏꯖꯗꯤ ꯅꯨꯡꯉꯥꯏꯖꯔꯝꯗꯦ ꯃꯩꯔꯥꯕꯒꯤ ꯄꯥꯎ ꯇꯥꯅꯤꯡꯂꯛꯏ ꯃꯔꯝ ꯈꯪꯗꯅ ꯃꯍꯥꯛ ꯃꯩꯔꯥꯕꯒꯤ ꯇꯠꯇꯅ ꯋꯥꯔꯛꯏ ꯍꯥꯏꯅ ꯍꯞꯇꯥ ꯑꯃꯗꯤ ꯍꯧꯖꯤꯟꯈ꯭ꯔꯦ ꯉꯁꯤꯗꯤ ꯍꯣꯁꯄꯤꯇꯥꯜꯒꯤ ꯄꯔꯦꯡꯗ ꯊꯥꯔꯤꯕ ꯂꯩꯁꯤꯡ ꯑꯗꯣ ꯏꯁꯤꯡ ꯆꯥꯏꯔꯤ ꯆꯥꯏꯅ ꯃꯆꯤꯟꯗꯁꯨ ꯀꯔꯤꯅꯣ ꯈꯔ ꯁꯣꯜꯂꯤ ꯂꯩꯔꯥꯡ ꯅꯣꯏꯁꯨ ꯎꯇꯨꯕꯤꯗꯧꯅ ꯏꯇꯨꯛ ꯇꯨꯛꯊꯈ꯭ꯔꯗꯤ ꯀꯩꯗꯧꯔꯦ ꯈꯣꯏꯃꯨ ꯄꯥꯏꯔꯛꯇꯕꯒꯤ ꯂꯩꯀꯥ ꯐꯟꯅ ꯂꯩꯁꯥ ꯇꯝꯅꯤꯡꯗ꯭ꯔꯕꯣ ꯇꯧꯅꯨ ꯈꯣꯏꯃꯨꯅ ꯉꯪꯕ ꯌꯥꯝ ꯄꯥꯝꯒꯅꯨꯀꯣ ꯁꯥ ꯀꯞꯇꯣꯏꯕꯅꯤ ꯂꯩ ꯆꯨꯞꯄ ꯂꯣꯏꯔꯒ ꯑꯇꯣꯞꯄ ꯂꯩꯀꯣꯜꯗ ꯄꯥꯏꯈ꯭ꯔꯗꯤ ꯂꯩꯔꯥꯡꯅ ꯊꯟꯅꯅꯤ ꯀꯞꯆꯪꯒꯗꯕ ꯈꯣꯏꯃꯨ ꯆꯥꯍꯨꯝ ꯄꯥꯝꯒꯅꯨ ꯅꯆꯦꯅ ꯍꯥꯏꯕ ꯏꯜꯂꯣ ꯃꯔꯝ ꯃꯣꯛꯄꯅꯤ ꯇꯟꯖꯥꯗꯨꯗ ꯒꯦꯠꯂꯣꯝꯗ ꯒꯥꯔꯤ ꯊꯧꯖꯤꯜꯂꯛꯄꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯏ ꯅꯨꯡꯇꯤꯒꯤ ꯃꯇꯧꯒꯨꯝ ꯂꯥꯏꯖ ꯇꯧꯔꯝꯕ ꯃꯊꯧꯗꯣ ꯐꯠ ꯊꯝꯂꯒ ꯆꯦꯟꯊꯣꯛꯇꯨꯅ ꯌꯦꯡꯉꯤ ꯑꯗꯨꯕꯨ ꯉꯥꯏꯖꯕ ꯃꯍꯥꯛ ꯑꯣꯏꯔꯝꯗ꯭ꯔꯕꯗ ꯂꯨꯛꯊꯗꯨꯅ ꯑꯃꯨꯛ ꯍꯜꯂꯛꯏ ꯏꯁꯤꯡ ꯆꯥꯏꯕꯗꯨ ꯇꯣꯛꯂꯒ ꯐꯝꯐꯝ ꯂꯩꯔꯤꯕ ꯑꯗꯨꯗ ꯇꯨꯃꯤꯟ ꯐꯝꯊꯔꯛꯏ ꯋꯥꯈꯜꯅ ꯈꯟꯕꯕꯨ ꯆꯤꯃꯥꯜꯗꯁꯨ ꯁꯣꯟꯊꯥꯡꯅꯅ ꯃꯔꯣꯜ ꯂꯣꯜꯂꯛꯏ ꯉꯁꯤꯒ ꯊꯥꯔꯒ ꯍꯞꯇꯥ ꯑꯃꯗꯤ ꯁꯨꯔꯦ ꯌꯥꯝꯕꯨꯡꯗꯨꯕꯨ ꯀꯩꯗꯧꯔꯖꯥꯠꯅꯣ ꯃꯈꯨꯠ ꯅꯥꯕ ꯐꯠꯇ꯭ꯔꯤ ꯖꯥꯠꯂꯥ ꯌꯥꯝ ꯊꯤꯅ ꯁꯣꯛꯈꯤꯕꯅꯤ ꯁꯣꯏꯗꯅ ꯅꯥꯕ ꯍꯦꯟꯖꯤꯜꯂꯝꯃꯅꯤ ꯗꯣꯛꯇꯔꯒꯗꯤ ꯄꯥꯎ ꯐꯥꯎꯅꯔꯝꯒꯅꯤ ꯗꯣꯛꯇꯔꯗ ꯍꯪꯕꯁꯨ ꯏꯀꯥꯏ ꯑꯩꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯁꯣꯔꯗꯣ ꯑꯃꯨꯛ ꯇꯞꯅ ꯍꯣꯟꯊꯣꯔꯛꯏ ꯉꯔꯥꯡ ꯅꯍꯥꯟꯗ ꯊꯦꯡꯅꯕ ꯃꯥꯒꯤꯗꯃꯛ ꯑꯩꯅ ꯑꯁꯨꯛ ꯋꯥꯕ ꯍꯧꯅꯗꯦꯗ ꯃꯅꯥꯏ ꯃꯁꯦꯟꯅ ꯀꯣꯏꯁꯤꯜꯂꯒ ꯂꯩꯕ ꯏꯅꯥꯛ ꯈꯨꯟꯕ ꯃꯈꯣꯏꯅ ꯑꯩꯒꯤ ꯑꯋꯥꯕ ꯈꯪꯕꯤꯅꯤ ꯍꯥꯏꯕꯁꯨ ꯂꯩꯇꯦ ꯂꯥꯛꯅꯤꯡꯉ ꯂꯥꯛꯑꯣ ꯂꯥꯛꯅꯤꯡꯗ ꯇꯣꯛꯎ ꯈꯜꯂꯣꯏ ꯑꯝꯇ ꯐꯨ ꯑꯪꯒꯣꯜꯂꯒ ꯄꯦꯔꯦꯗꯣ ꯄꯥꯏꯈꯠꯂꯤ ꯏꯁꯤꯡ ꯑꯃꯨꯛ ꯆꯥꯏꯕ ꯍꯧꯏ ꯀꯗꯣꯝꯗꯒꯤꯅꯣ ꯃꯄꯥꯡ ꯆꯥꯅꯕꯤꯗꯣ ꯁꯠ ꯄꯥꯏꯁꯤꯜꯂꯛꯏ ꯂꯥꯏꯖ ꯉꯛꯅ ꯅꯪꯅ ꯀꯗꯣꯝꯗꯩ ꯆꯪꯉꯛꯏꯕ ꯃꯣꯅꯥꯅ ꯋꯥꯜꯁꯦ ꯆꯣꯡꯉ ꯆꯪꯉꯛꯏꯅꯤ ꯑꯁ ꯈ꯭ꯋꯥꯡꯒ ꯂꯣꯏ ꯇꯦꯛꯑꯕ ꯀꯩꯅꯣꯝ ꯇꯧꯔꯦꯅ ꯁꯤ ꯍꯥꯏꯗꯨꯅ ꯃꯁꯥꯗꯣ ꯍꯥꯏꯐꯦꯠ ꯇꯦꯛꯊꯣꯛꯏ ꯃꯇꯧꯗꯨꯗ ꯂꯥꯏꯖꯅ ꯑꯃꯨꯛ ꯆꯩꯔꯛꯏ ꯇꯧꯅꯤ ꯃꯊꯣꯡ ꯆꯥꯗ꯭ꯔꯤꯅꯤ ꯀꯥꯏꯅ ꯑꯁꯨꯛ ꯋꯥꯡꯕ ꯋꯥꯜꯁꯤꯕꯨ ꯆꯣꯡꯉꯤ ꯅꯈ꯭ꯋꯥꯡ ꯇꯦꯛꯑꯒ ꯁꯤꯍꯧꯗ꯭ꯔꯤꯗꯣ ꯐꯔꯕꯅꯤ ꯃꯣꯅꯥꯗꯣ ꯂꯥꯏꯖꯗ ꯄꯩꯅ ꯌꯦꯡꯂꯒ ꯋꯥ ꯉꯥꯡꯉꯤꯅꯦꯅ ꯍꯅꯨꯕꯤꯗꯧꯅ ꯑꯩꯁꯦ ꯅꯪꯉꯣꯟꯗ ꯋꯥ ꯑꯃ ꯍꯥꯏꯒꯦꯅ ꯇꯧꯕꯅꯤ ꯊꯕꯛ ꯆꯤꯟꯃꯤꯅꯤꯅ ꯊꯕꯛ ꯂꯩꯌꯦꯅ ꯑꯃꯨꯛ ꯍꯥꯏꯔꯛꯀꯗ꯭ꯔꯅ ꯅꯪꯍꯧꯔꯣꯏꯅ ꯆꯦꯜꯂꯛꯏꯅꯤ ꯀꯩꯅꯣ ꯀꯩ ꯋꯥꯅꯣ ꯍꯌꯦꯡꯁꯦ ꯏꯕꯥꯅꯤ ꯁꯤꯇꯤꯗ ꯆꯠꯂꯨꯁꯦꯅ ꯍꯥꯏꯒꯦ ꯇꯧꯕꯅꯤ ꯊꯕꯛ ꯂꯩꯇꯦ ꯇꯧꯔꯛꯀꯅꯨꯀꯣ ꯆꯠꯇꯕ ꯌꯥꯔꯣꯏ ꯂꯥꯏꯖ ꯁꯨꯛꯂꯒ ꯀꯩꯅꯣ ꯑꯁꯨꯛ ꯊꯨꯅ ꯋꯥꯠꯂꯤꯉꯩꯗꯒꯤ ꯍꯥꯏꯔꯛꯄ ꯌꯥꯗ꯭ꯔꯣ ꯋꯥꯈꯜ ꯌꯥꯝ ꯌꯥꯎꯗꯦꯅ ꯋꯥꯈꯜ ꯌꯥꯎꯗꯦꯒ ꯍꯥꯏꯔꯅꯨꯀꯣ ꯅꯅꯥꯏꯅ ꯂꯣꯏꯅ ꯁꯤꯟꯖꯔꯕꯅꯤ ꯇꯣꯟꯒ ꯅꯥꯎꯕꯒꯁꯨ ꯑꯩꯈꯣꯏ ꯃꯥꯒ ꯊꯅꯝꯃꯁꯦ ꯑꯍꯤꯡ ꯑꯃꯗꯤ ꯂꯩꯔꯛꯇꯕ ꯌꯥꯔꯣꯏ ꯅꯪꯅ ꯍꯦꯟꯅ ꯈꯪꯉꯤꯗꯨꯅꯤ ꯑꯩꯈꯣꯏ ꯇꯥꯃꯣꯆꯧꯒ ꯁꯥꯗꯧꯕ ꯋꯥꯔꯤ ꯌꯥꯝ ꯂꯩ ꯃꯣꯅꯥꯒꯤ ꯋꯥꯔꯤꯗꯣ ꯒ꯭ꯌꯥꯟ ꯇꯥꯕꯅ ꯂꯥꯏꯖ ꯃꯔꯩ ꯌꯦꯜꯂꯛꯇ꯭ꯔꯦ ꯆꯠꯅꯕꯒꯤ ꯋꯥꯔꯤ ꯑꯣꯏꯅ ꯁꯥꯔꯛꯏ ꯍꯌꯦꯡ ꯄꯨꯡ ꯀꯌꯥ ꯆꯠꯁꯦ ꯍꯥꯏꯅꯣ ꯌꯥꯔꯤꯈꯩꯗꯤ ꯉꯟꯅ ꯆꯠꯅꯕ ꯇꯧꯁꯦ ꯒꯥꯔꯤꯁꯨ ꯃꯊꯥꯡ ꯇꯣꯡꯗꯣꯏꯅꯤ ꯉꯟꯅ ꯆꯠꯄꯅ ꯐꯩ ꯈꯪꯗ꯭ꯔꯦꯗ ꯑꯁꯨꯛ ꯂꯥꯞꯄ ꯂꯝꯁꯤꯗ ꯀꯔꯤꯒꯤ ꯄꯣꯛꯄꯤꯔꯝꯃꯤꯅꯣ ꯑꯣꯟꯊꯣꯛꯅ ꯆꯥꯎꯈꯠꯈꯤꯗ꯭ꯔꯕ ꯂꯝ ꯑꯃꯗ ꯍꯦꯛ ꯄꯣꯛꯁꯤꯜꯂꯦ
Laisa tapna. Chawkhatobududi hainu nangso. Moi city na akhoi khungangdagi kaisu hende. City haido nang chatlaga khangni. Yam sumot pani. Khokap khudingi cherang phattaudi ngakdani. Moidi chara hondopam su khangdabani. Chawkhatte hairiba khungang sidi mafam chadana che machet amata uba fangoi. City de hawa nungsi su phatte. Adubu nang egi khungang sidi asengba taseng banung sitna maikai thongna sitli. Hoi khungang sidadi arang araktudi leitre. Adubu mahusagi fasabadi makhoigi arang araktuna henba nate. Pokna famlamdam asuk nungsiba sida leiningdena chakhrido arang arakta ngawini. Mana tapna. Nang haidu sa chumi. Moigido ising nungsi turel so yamna nandi hai. Amot akai pangthada thararaga turengi phasabado manghalina hai. Khangdeda iso sum haibe wani. Akhoi khungang sigum nungai ba leitena. Lai sadok laga. Mana mo asum masakre. Mana sadok lei. Yare se loshana ma tawro numisu ta dawri. Yumna chatlaga hayingi kay-kayno loisulurasilaw. Aduga chak to ngasine khoi da pulap charasi. Yung chak ka luga ma irolaba. Rong do pasana tawraga chatharasi. As chaka khak amlami. Aduni la osasa. Naubasu class loiramani. Chatlasi pirenga do swaida sum thamamu. Hoi chatlasi lao. Pirenga do mafamduda tum thanamlaga ani du makut konsinaraga nok tana wari saduna chatkre. Rex na kakiba drug yawa hidakuna mairabagi nabado yamna thono isinkre. Naba farabanina masa thabak tamay onsilli. Koi chen bagi thabak nate. Magi di kok puthokpani. Mayamni si taw se haibado mangona tanaraklaga. Decision laubana magi thabak ni. Pumna maksigi mako oirakpa thathagi thabak nate. Mana thenyaramganaba khudong thiba ningsinglubada tu chungani. Malem taibang palsada nongmagi mi masing hengalakpagum phattaba tawba kayagi masingso hengalai. Tereski mafam ahang maduda thariba chokriduda famlaga Leo Robert yaungna wa khanari. Robert na ide lotkre ekoi su thaoina lotlalle thige haradi pungku mari manungda mabu irailaina fangnaba thiba ngamni. Adubu nangna lotkrasanu haibuna ekoi mangonda khut thadre. Mairabana lotkisanu kayam kuina bo lotpa ngamni. Nongma numit surakpada Kongo hobada changaga lotkrasu upai leiroi. Leo tapna. Mabu asumna free thadokpase pamde. Mana maram oiraga Mafia family singi mingchat nongmagi thirakli. Mana toriba tabaksina ekhoida thamliba respect mangnaba macha oiri. Hatpa bakna trabaso amuktang khanganbadi farbrana khali. Mairabana. Khangan bhaibo masing khangdrena. Magi asoiba pumnamak mingsel yengbada ningsingba oisano haidana. Mamaida thamkiba dakfamdo Magi di fattaba lambida thongna hap oikre. Aina mabu hazifo hingna thamagi maram nakoi su khanglidani. Maram sina landrama malingi mafam amada mana sor honbagi ayaba aina pigedaba natte. Robert na. Adubo diamond class to magi makhuta leite khangdabaduni. Mairabana. Diamond class to mangonda leite. Mangonda leidi ma tumina leiroi. Idiando paisa yam chopa mini. Paisagi da manglam malem pumbasa mangan mangamamini. Makutta lairadi soidana thadoragani. Diamond class thadokpagi paudi nangai nakongdasu soidana yorakani. Adubu ngasi pau takiba leitre. Mangonda leitraso maga naknaba mi amada soidana leini. Leon. Masipuna maksa Japan gi huiduna thoan mangaktani. Mana sinba lilani. Dahan gi ngaduso Diamond class yaudi khangmana hundoklamani. Mahana hatlaga khangdamani. Robert na. Numituda mana na tholaga chen kibado aidi yam chingni. Aikhoigi mina khurak hangana leibasida adumak tarai chen kibado ai chingni. Mairaba nokningdana noklaga. Hodong lamboibagi mamangda uchina kyam kuina makhelangani. Puk lamlakpa numita tap laklaga set-setana chabada chenpham leiroi. Adum sisa tabani. Adubo hodong lamboibagi puk lama mafum ngai kisi.
ꯑꯅꯤꯗꯨ ꯁꯣꯔ ꯇꯞꯅ ꯍꯣꯟꯗꯣꯛꯏ꯫ ꯃꯩꯔꯥꯕꯅ ꯁꯤꯅ ꯁꯤ ꯑꯣꯏꯈ꯭ꯔꯦ꯫ ꯍꯣꯝꯗꯤ ꯀꯝꯗꯧꯔꯦ? ꯑꯉꯥꯡꯁꯤꯡꯗꯣ ꯐꯖꯅ ꯐꯔꯦ ꯍꯥꯏꯕ꯭ꯔꯣ? ꯂꯤꯌꯣꯅ ꯂꯣꯏꯅ ꯐꯕꯗꯤ ꯑꯣꯏꯗ꯭ꯔꯦꯅ ꯍꯥꯏ, ꯑꯗꯨꯕꯨ ꯈꯔ ꯃꯈꯩꯗꯤ ꯐꯖꯅ ꯏꯝꯄ꯭ꯔꯨꯚ ꯑꯣꯏꯔ ꯃꯥꯜꯂꯦ꯫ ꯊꯣꯏꯕꯤꯒꯤ ꯑꯁꯇꯤꯁꯨ ꯂꯧꯈꯠꯂꯦꯅ ꯍꯥꯏ꯫ ꯔꯦꯛꯁꯅ ꯐꯨꯔꯥ ꯁꯥꯕꯒꯤ ꯋꯥꯐꯝꯗꯨꯁꯨ ꯈꯟꯅꯅꯤꯡꯕ ꯃꯥꯜꯂꯦ꯫ ꯃꯩꯔꯥꯕ ꯇꯞꯅ ꯅꯣꯏꯁꯨ ꯄꯣꯊꯥꯔꯣ꯫ ꯂꯤꯌꯣꯒ ꯔꯣꯕꯔꯠꯀꯅ ꯍꯣꯏ꯫ ꯊꯣꯛꯈ꯭ꯔꯦ ꯑꯅꯤꯗꯣ꯫ ꯑꯇꯤꯌꯥ ꯄꯨꯝꯕꯁꯨ ꯅꯣꯡꯒꯤ ꯃꯄꯩꯅ ꯄꯨꯡꯃꯝ ꯃꯝꯁꯤꯜꯂꯛꯂꯦ꯫ ꯅꯣꯡ ꯂꯥꯛꯀꯅꯤ ꯍꯥꯏꯕꯒꯤ ꯄꯥꯎ ꯄꯤꯕꯒꯨꯝ ꯅꯣꯡꯊꯛꯀꯤ ꯀꯥꯆꯤꯟ ꯈꯔꯗ ꯅꯣꯡꯈꯣꯡ ꯈꯣꯟꯖꯦꯜꯁꯨ ꯉꯨꯔꯨꯡ ꯉꯨꯔꯨꯡ ꯉꯪꯂꯛꯏ꯫ ꯈꯨꯗꯛꯇꯨꯗ ꯅꯣꯡ ꯌꯥꯎꯅ ꯅꯨꯡꯁꯤꯠꯁꯨ ꯈꯣꯟꯖꯦꯜ ꯌꯥꯎꯅ ꯁꯤꯜꯂꯛꯏ꯫ ꯑꯇꯤꯌꯥ ꯄꯨꯝꯕ ꯃꯝꯈ꯭ꯔꯕꯁꯨ ꯑꯥꯔꯀꯤ ꯍꯥꯎꯁꯇꯤ ꯄꯨꯡꯉꯥꯟ ꯉꯥꯜꯂꯤ꯫ ꯍꯧꯔꯤꯕ ꯎꯄꯥꯜ ꯋꯥꯄꯥꯜꯅ ꯍꯥꯏ ꯍꯨꯝꯗꯨꯅ ꯃꯥꯂꯪꯕꯒꯤ ꯄꯨꯡꯂꯣꯟ ꯀꯥꯏꯔꯕ ꯇꯟꯊꯥ ꯇꯨꯡ ꯏꯅꯕ ꯍꯣꯠꯅꯕꯗꯣ ꯃꯩꯔꯥꯕ ꯇꯨꯃꯤꯟ ꯐꯝꯂꯒ ꯌꯦꯡꯂꯤ꯫ ꯌꯦꯡꯅ ꯌꯦꯡꯅ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯆꯨꯔꯨꯞꯇꯣ ꯂꯧꯔꯒ ꯂꯥꯏꯇꯔꯗꯣ ꯄꯨꯊꯣꯛꯂꯒ ꯐꯠ ꯆꯝꯈꯠꯂꯤ꯫ ꯂꯦꯡꯂꯤ ꯄꯥꯜꯂꯤꯕꯁꯤꯡꯗꯣ ꯌꯦꯡꯅ ꯌꯦꯡꯅ ꯃꯊꯟꯇ ꯂꯩꯕ ꯈꯨꯗꯤꯡ ꯍꯦꯛ ꯍꯦꯛ ꯈꯜꯂꯛꯄ ꯊꯃꯣꯏꯒꯤ ꯀꯥꯆꯤꯟꯗꯒꯤ ꯊꯣꯔꯛꯄ ꯋꯥꯈꯜ ꯃꯆꯥꯗꯣ ꯃꯊꯤ ꯑꯃꯨꯛ ꯐꯣꯡꯂꯔꯦ꯫ ꯃꯩꯔꯥꯕꯅ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯑꯩꯒꯤ ꯃꯤ ꯂꯩꯔꯁꯨ ꯑꯍꯤꯡ ꯈꯨꯗꯤꯡ ꯑꯁꯨꯝꯅ ꯅꯥꯏꯇꯣꯝ ꯂꯦꯟꯗꯨꯅ ꯂꯥꯛꯏ꯫ ꯑꯩꯅ ꯄꯥꯝꯈꯤꯕꯗꯣ ꯃꯁꯤꯔꯥ? ꯅꯠꯇꯦ꯫ ꯑꯩꯅ ꯄꯥꯝꯈꯤꯕꯗꯤ ꯏꯃꯥ ꯄꯥꯕꯨꯡ, ꯏꯆꯦ ꯏꯌꯥꯝꯕ, ꯑꯩꯈꯣꯏ ꯄꯨꯟꯅ ꯍꯔꯥꯎ ꯍꯔꯥꯎ ꯏꯆꯝ ꯆꯝꯅ ꯍꯤꯡꯕ ꯄꯨꯟꯁꯤꯗꯨꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯒꯤ ꯂꯥꯏꯕꯛꯇꯗꯤ ꯇꯝꯂꯝꯗ꯭ꯔꯦ꯫ ꯁꯥꯍꯤꯡ ꯆꯥꯕ ꯁꯥꯒꯨꯝ ꯈꯨꯠꯇ ꯈꯨꯠꯂꯥꯏ ꯄꯥꯏꯔꯒ ꯃꯤ ꯍꯥꯠꯄ, ꯃꯁꯤ ꯑꯩꯒꯤ ꯑꯄꯥꯝꯕ ꯅꯠꯇꯦ꯫ ꯑꯗꯨꯕꯨ ꯃꯇꯥꯡꯅ ꯃꯇꯝꯅ ꯄꯨꯝꯅꯃꯛ ꯑꯣꯏꯍꯟꯈꯤꯕꯅꯤ꯫ ꯑꯩꯒꯤ ꯏꯃꯨꯡ ꯃꯅꯨꯡꯕꯨ ꯇꯨꯝꯅ ꯃꯥꯡꯍꯟꯈꯤꯕ, ꯃꯈꯣꯏ ꯄꯨꯝꯅꯃꯛ ꯑꯩꯅ ꯂꯃꯟ ꯈꯨꯝꯂꯦ꯫ ꯑꯗꯨꯕꯨ ꯀꯔꯤꯒꯤꯅꯣ ꯑꯩꯅ ꯉꯁꯤ ꯑꯄꯦꯟꯕ ꯀꯧꯕ ꯂꯩꯇ꯭ꯔꯤꯕ? ꯂꯩꯔꯤꯕ ꯂꯟ ꯊꯨꯝ ꯄꯨꯝꯅꯃꯛ ꯃꯁꯤꯒꯤ ꯀꯥꯟꯅꯕ ꯑꯩꯉꯣꯟꯗ ꯂꯩꯇꯦ꯫ ꯉꯥꯡꯁꯤꯜꯂꯛꯂꯤꯕ ꯃꯤꯠ ꯑꯅꯤꯗꯣ ꯅꯣꯡꯊꯛꯇ ꯑꯃꯨꯛ ꯌꯦꯡꯈꯠꯂꯤ꯫ ꯃꯁꯤꯕꯨ ꯑꯍꯥꯡꯕꯔꯥ? ꯂꯩꯆꯤꯟ ꯅꯣꯡꯐꯥꯏ ꯀꯌꯥ ꯃꯊꯣꯡ ꯈꯪꯗꯅ ꯁꯥꯟꯅꯅꯕ ꯁꯦꯝꯂꯝꯂꯤꯕ꯭ꯔꯥ? ꯅꯠꯇ꯭ꯔꯒ ꯑꯁꯤꯕ ꯊꯋꯥꯏ ꯀꯌꯥ ꯀꯌꯥꯒꯤ ꯄꯟꯊꯨꯡꯐꯝꯂꯥ? ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯏꯃꯥ ꯄꯥꯕꯨꯡ, ꯏꯆꯦ ꯑꯃꯗꯤ ꯌꯥꯝꯕꯨꯡ, ꯃꯈꯣꯏꯅꯁꯨ ꯑꯩꯕꯨ ꯎꯔꯝꯒꯗ꯭ꯔꯥ? ꯅꯣꯛꯅꯤꯡꯗꯕ ꯃꯤꯅꯣꯛ ꯑꯃ ꯇꯞꯅ ꯅꯣꯛꯂꯛꯏ꯫ ꯀꯨꯏꯔꯦꯀꯣ ꯅꯈꯣꯏꯅ ꯑꯩꯕꯨ ꯊꯥꯗꯣꯛꯂꯒ ꯆꯠꯈꯤꯕꯗꯣ꯫ ꯅꯈꯣꯏ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯀꯦꯅ ꯅꯥꯎꯊꯤ ꯁꯥꯔꯒ ꯑꯋꯥꯕ ꯃꯁꯛ ꯈꯪꯗꯅ ꯂꯩꯔꯝꯕ ꯑꯩꯁꯦ ꯉꯁꯤꯗꯤ ꯅꯈꯣꯏ ꯃꯌꯥꯝ ꯂꯩꯇ꯭ꯔꯕ ꯈ꯭ꯋꯥꯏꯗꯒꯤ ꯇꯝꯊꯤꯕ ꯃꯤꯁꯛ ꯑꯃ ꯑꯣꯜꯂꯦ꯫ ꯅꯈꯣꯏ ꯃꯌꯥꯝꯒꯤ ꯃꯔꯛꯇ ꯅꯣꯛꯈꯤꯔꯒ ꯂꯩꯔꯝꯕ ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯉꯁꯤꯗꯤ ꯃꯤꯅꯣꯛ ꯍꯥꯏꯕꯗꯣ ꯃꯁꯛ ꯈꯪꯗ꯭ꯔꯦ꯫ ꯇꯞꯅ ꯅꯣꯛꯂꯒ ꯑꯗꯨꯕꯨꯅꯦ ꯏꯃꯥ, ꯃꯤꯅꯣꯛ ꯃꯥꯡꯂꯨꯔꯕ ꯑꯩꯒꯤ ꯄꯨꯟꯁꯤꯁꯤꯗ ꯉꯁꯤꯗꯤ ꯂꯝꯂꯥꯟꯕꯤ ꯃꯥꯒꯤ ꯃꯇꯧꯅ ꯅꯣꯛꯍꯜꯂꯦ꯫ ꯃꯃꯥꯏꯗꯣ ꯑꯃꯨꯛ ꯅꯣꯟꯊꯈ꯭ꯔꯒ ꯑꯍꯥꯡꯕ ꯃꯐꯝꯗ ꯌꯦꯡꯂꯛꯏ꯫ ꯃꯤꯅꯨꯡꯁꯤ ꯍꯥꯏꯕꯗꯣ ꯑꯩꯁꯨ ꯃꯁꯛ ꯈꯪꯉꯤ꯫ ꯂꯥꯏꯔꯕ ꯀꯅꯥ ꯂꯩꯖꯗ꯭ꯔꯕ ꯇꯣꯜꯂ ꯇꯥꯔꯕꯁꯤꯡꯗ ꯉꯁꯤ ꯐꯥꯎꯕ ꯑꯩꯅ ꯄꯤꯗꯨꯅ ꯂꯥꯛꯄꯁꯦ ꯃꯤꯅꯨꯡꯁꯤꯅꯤ꯫ ꯑꯗꯨꯕꯨ ꯀꯔꯤꯒꯤꯅꯣ ꯂꯝꯂꯥꯟꯕꯤ ꯃꯥꯕꯨ ꯎꯕꯗ ꯐꯥꯎꯔꯤꯕ ꯏꯍꯨꯜꯁꯦ? ꯃꯥꯕꯨ ꯏꯃꯤꯠꯁꯤꯅ ꯌꯦꯡꯕ ꯈꯨꯗꯤꯡ ꯊꯃꯣꯏꯁꯤꯅ ꯅꯨꯡꯁꯤ ꯑꯃꯗꯤ ꯅꯨꯡꯁꯤꯕ ꯃꯤꯅꯨꯡꯁꯤꯒꯤ ꯃꯔꯩ ꯂꯥꯟ ꯇꯠꯇꯅ ꯁꯣꯛꯅꯩ꯫ ꯃꯥꯁꯨ ꯑꯩꯒꯨꯝ ꯏꯃꯥ ꯏꯄꯥ ꯂꯩꯇ꯭ꯔꯦ ꯍꯥꯏꯕꯒꯤ ꯃꯤꯅꯨꯡꯁꯤ ꯄꯣꯛꯂꯤꯕ꯭ꯔꯥ? ꯅꯠꯇ꯭ꯔꯒ ꯊꯃꯣꯏꯗꯒꯤ ꯑꯣꯏꯔꯛꯄ ꯅꯨꯡꯁꯤꯕ ꯍꯥꯏꯕꯗꯨꯔꯥ? ꯅꯨꯡꯁꯤꯕ ꯑꯣꯏꯔꯗꯤ ꯑꯩꯅ ꯃꯤ ꯑꯃꯕꯨ ꯅꯨꯡꯁꯤꯕꯒꯤ ꯑꯥꯔꯊ ꯂꯩꯔꯕ꯭ꯔꯥ? ꯋꯥꯈꯜꯁꯨ ꯃꯣꯟ ꯃꯣꯟ ꯈꯟꯗꯨꯅ ꯑꯋꯥꯕ ꯑꯍꯤꯡꯗꯨ ꯂꯣꯏꯁꯤꯟꯈ꯭ꯔꯦ꯫ ꯑꯍꯤꯡ ꯅꯣꯡ ꯂꯦꯞꯇꯅ ꯆꯨꯈꯤꯕꯅ ꯉꯁꯤꯗꯤ ꯑꯇꯤꯌꯥꯗꯣ ꯃꯌꯦꯛ ꯁꯦꯡꯉꯤ꯫ ꯑꯗꯨꯕꯨ ꯑꯉꯥꯎꯕ ꯅꯣꯡꯒꯤ ꯃꯄꯩꯁꯤꯡꯗꯤ ꯑꯇꯤꯌꯥꯒꯤ ꯆꯤꯗꯥꯏꯗ ꯂꯣꯠꯂꯒ ꯂꯩꯔꯤ꯫ ꯂꯥꯏꯖꯒ ꯃꯣꯅꯥꯒꯁꯨ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯔꯤ꯫ ꯃꯣꯅꯥꯒꯤ ꯃꯃꯥ ꯔꯥꯅꯤꯁꯨ ꯃꯆꯥꯁꯤꯡꯒꯤ ꯑꯋꯥꯠ ꯑꯄꯥ ꯌꯦꯡꯕꯤꯔꯤ꯫ ꯌꯦꯡꯉꯣꯏ, ꯅꯈꯣꯏꯅ ꯍꯦꯛ ꯌꯧꯕꯒ ꯃꯤꯉꯣꯟꯗ ꯄꯥꯡꯍꯪꯂꯨꯅꯨꯀꯣ꯫ ꯁꯤꯇꯤꯗꯣ ꯊꯥꯏꯅꯒꯤ ꯏꯝꯐꯥꯜ ꯅꯠꯇ꯭ꯔꯕꯅꯤ꯫ ꯆꯥꯎꯈꯠꯄꯁꯨ ꯂꯝ ꯌꯧꯔꯤ꯫ ꯂꯝꯕꯤꯒꯤ ꯊꯣꯡ ꯃꯔꯣꯜ ꯃꯔꯣꯜ ꯃꯄꯥꯜ ꯂꯝꯒꯤ ꯂꯩꯕꯥꯛ ꯑꯃꯕꯨ ꯑꯣꯟꯈ꯭ꯔꯕꯅꯤ꯫ ꯆꯥꯎꯈꯠꯂꯤꯕ ꯃꯈꯩ ꯃꯤ ꯐꯠꯇꯕꯁꯨ ꯃꯁꯤꯡ ꯍꯦꯟꯒꯠꯂꯤ꯫ ꯅꯣꯏꯒꯤ ꯅꯇꯧꯗꯨꯗꯅꯦ ꯃꯤꯉꯣꯟꯗꯒ ꯂꯝꯕꯤ ꯍꯪꯂꯨꯅꯨꯀꯣ꯫ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯑꯃꯨꯛ ꯄꯨꯕꯤꯗꯅ ꯑꯔꯦꯝꯕꯗ ꯗꯁꯥ ꯇꯥꯅꯤ꯫ ꯃꯣꯅꯥꯅ ꯑꯁ ꯑꯩꯈꯣꯏ ꯃꯥꯁꯤꯗꯤꯕ ꯉꯔꯥꯡꯗꯒꯤ ꯑꯁꯤ ꯑꯗꯨꯝ ꯍꯥꯏꯗꯅ ꯂꯩꯌꯦ꯫
Ho ai khangdrasune laise yaurisi madi kuina leirammanina khangmani kaisu doroi. Hoi hoi imana pakhatana sum haibanida. Naubana Iche city dagi ai nongmai leiro chekteng saba nongmai sa ai painingde. Laisana Picture he pikai nongmai leiro kaina. Boy fasabal leiro kolom fasabal leiro di haideba. Monana Yari nangso angang na haraw hizabasida. Nauba noi che sono na lerektraso na che mona leiri. Ipagi nongmai leirake. Nanglam hendada maboka chetonga haraw leiramuko. Nauba harauna Hoi che mona Tanjadunda tuan makhoina pugadama khawdo puthorei. Iche se Lamachogi nga ayaiba aduga inamagi phi haibadu se yaurabani. Enjang na piso ngasai koldagi heklaga hapabani. Laijana Hoi hoi pasana leiramuko. Naubar se homdagi matam chana lawu chatlo. Hoi che Ranina Phare phare noi sune thokna ma tawro. Matam se khangoroi. Ada yoba thengni pharak tani ko. Monana Hoi ma nang thabak yam torongunu ko. Nang na pamba leiraso ton da hayu ko. Ton noi babok se lam yam henbani. Hingo ga yam tawzaning bani nang phasana seno ko. Ton nok langa Hoi che mona Ranina Ima ibien sadana ne ngangdana leirano. Lao lao ima manam nambigi. Ranina macha ani bunungsina manam nambiri. Matamdi khangawdamana ani dusu prabrak thokre. Adunga bus parking phok laklanga city gi maiki panglakle.